ꯇꯥꯔꯕꯣ ꯃꯥꯕꯨꯠꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯔꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯌꯥꯎꯁꯪꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯇꯤꯜꯍꯧ ꯃꯈꯣꯡ ꯁꯣꯝꯗ ꯂꯩꯔꯤꯈꯩꯁꯦ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯃꯈꯣꯡꯁꯦ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯣꯝꯃꯤ ꯑꯗꯣ ꯍꯌꯦꯡꯁꯦ ꯌꯥꯎꯁꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯌꯥꯎꯁꯪ ꯑꯣꯄꯟ ꯏꯌꯔ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦ ꯇꯥꯏꯝꯗ ꯍꯥꯏꯗꯤ ꯏꯁꯩ ꯇꯥꯊꯣꯛꯑꯒ ꯅꯨꯡꯗꯥꯡꯅ ꯊꯥꯕꯜ ꯌꯦꯡꯕ ꯆꯠꯄ ꯇꯥꯔꯒꯁꯨ ꯆꯣꯡꯕ ꯆꯠꯄ ꯇꯥꯔꯒꯁꯨ ꯇꯧꯔꯁꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝ ꯆꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯣꯡꯆꯥꯛ ꯑꯂꯨꯒ ꯈꯛ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯂꯣꯜꯂꯦ ꯀꯣꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯇꯤꯜꯍꯧ ꯁ꯭ꯂꯥꯏꯁ ꯑꯃꯅꯤ ꯍꯦꯛ ꯈꯥꯏꯖꯤꯜꯂꯦ ꯑꯗꯒꯤ ꯐꯖꯔꯦ ꯅꯪ ꯌꯣꯡꯆꯥꯛ ꯑꯗꯨꯝ ꯁꯥꯏ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯌꯣꯡꯆꯥꯛ ꯆꯥꯗꯕ ꯃꯤꯒ ꯂꯩꯕꯁꯦ ꯕꯦꯔꯥꯅꯦꯕ ꯌꯥꯝ ꯊꯤ ꯌꯥꯏ ꯑꯗꯣ ꯌꯣꯡꯆꯥꯛ ꯃꯁꯤꯡꯁꯦ ꯉꯁꯤ 10ꯒ ꯈꯔ ꯆꯥꯗꯧ ꯃꯥꯜꯂꯦ ꯃꯥꯀꯣ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯏꯔꯣꯝꯕ ꯈꯛꯇꯤ ꯌꯥꯔꯣꯏꯗ ꯁꯤꯁꯤꯅ ꯉꯔꯥꯡꯒꯤ ꯑꯉꯧꯕ ꯉꯥꯅꯨ ꯁꯤꯅ ꯉꯥꯅꯨ ꯑꯉꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯐꯥꯗꯔꯅ ꯆꯥꯕ ꯉꯝꯗ꯭ꯔꯦꯅ ꯑꯃꯨꯛ ꯀꯥꯝꯕ ꯐꯥꯗꯔꯅ ꯑꯀꯥꯝꯕꯗꯨꯅꯦꯕ ꯁꯤꯅ ꯈꯔ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯔꯦ ꯑꯩ ꯄꯤꯁ ꯑꯃꯅꯤ ꯈꯛꯇꯅꯤꯀꯣ ꯑꯗꯣ ꯁꯤ ꯑꯗ ꯑꯀꯥꯝꯕꯁꯤꯒ ꯑꯩꯅ ꯍꯥꯏꯗꯣ ꯅꯨꯡꯗꯥꯡꯒꯤ ꯄꯣꯠ ꯃꯥꯡꯍꯟꯒꯨꯝꯁꯦ ꯍꯥꯏꯗꯣ ꯑꯩꯅ ꯑꯀꯥꯝꯕꯗꯨꯒ ꯇꯧꯔ ꯁꯤꯅ ꯑꯀꯥꯝꯕ ꯃꯍꯤ ꯌꯥꯎꯕꯤ ꯄꯥꯕꯒꯤ ꯈꯤꯇꯪ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯍꯩꯊꯖꯔꯅꯤ ꯆꯝꯅ ꯐꯖꯔꯦ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯃꯅꯥꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯝꯄꯠ ꯀꯩꯀꯥ ꯃꯤꯛꯁ ꯇꯧꯕ ꯌꯥꯝꯅ ꯑꯆꯝꯕ ꯍꯥꯏꯇꯥꯔꯦ ꯃꯥꯀꯣ ꯑꯣ ꯁꯤ ꯇꯦꯁ ꯑꯝꯇ ꯌꯦꯡꯉꯨꯍꯦ ꯆꯨꯝꯕꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯍꯤꯗꯤ ꯌꯦꯡꯉꯨ ꯀꯥꯂꯦꯟ ꯊꯥ ꯌꯥꯗ꯭ꯔꯥ ꯆꯪꯉꯛꯄꯒꯤ ꯌꯥꯎꯁꯪꯅꯤ ꯍꯥꯏꯔꯒ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯇꯧꯒꯦꯅ ꯈꯟꯕꯅꯤ ꯍꯤꯡꯒꯣꯜꯒꯤ ꯊꯕꯛꯁꯤꯗ ꯂꯥꯏ ꯂꯧ ꯂꯩꯔꯦꯕ ꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯄꯨꯔꯥꯊꯅ ꯐꯪꯅꯕ ꯐꯪꯈ꯭ꯔꯒꯦ ꯑꯗꯨ ꯃꯆꯥ ꯑꯃ ꯀꯩ ꯑꯃ ꯍꯣꯔꯦꯟ ꯍꯦꯛꯇ ꯄꯣꯠꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯆꯅꯤꯈꯛ ꯆꯪꯉꯅꯤꯕ ꯑꯗꯨꯗꯤ ꯆꯅꯤꯈꯛ ꯆꯪꯉꯅꯤ ꯍꯥꯏꯕ ꯑꯦꯛꯁꯇ꯭ꯔꯥ ꯍꯥꯞꯄꯛꯑꯔꯣꯏꯕ ꯍꯥꯄꯛꯑꯔꯣꯏꯕ ꯐꯥꯗꯔꯒꯤ ꯈꯨꯇꯣꯛꯁꯤꯗꯤ ꯕꯦꯔꯥ ꯂꯩꯔꯦ ꯑꯩ ꯃꯊꯥ ꯁꯥꯏꯕꯣ ꯀꯩꯒꯤ ꯑꯦꯂꯔꯖꯤꯗ ꯂꯣꯛ ꯂꯝ ꯇꯧꯔꯛꯏꯁꯦ ꯀꯣꯕꯤ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦ ꯌꯥꯔꯦ ꯑꯩ ꯀꯩꯅꯣꯁꯦ ꯅꯪ ꯊꯕꯤꯗꯣ ꯁꯥꯖꯟꯅ ꯆꯨꯝꯕꯅꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯊꯦꯡꯊꯈꯤꯕꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯂꯣꯛ ꯈꯤꯇꯪ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯐꯨꯝ ꯇꯥꯔꯦ ꯑꯍꯨꯝ ꯁꯨꯈ꯭ꯔꯦ ꯑꯍꯨꯝꯗ ꯃꯔꯤ ꯃꯉꯥ ꯑꯩꯈꯣꯏꯁꯦ ꯂꯣꯛꯁꯦ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯛꯑꯦ ꯑꯗꯨ ꯕꯦꯔꯥꯅꯤꯅ ꯇꯧꯗꯣꯏ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯍꯌꯦꯡ ꯍꯥꯏꯔ ꯐꯖꯅ ꯆꯤꯟꯗꯣꯏꯅꯤ
원 라운드 짝기보다 어디 라금 제바 qua vậy đó mấy cái hay cháu đi bạn đâu chưa 통감들 넣어 제바 xin người taอันนี้อันนี้มาใช้เลยนะเดี๋ยวทองมันจะขั้นแรงกว่านี้อันนี้มันก็ xin mới sẽ hôm nay đã quay đây đó mà lấy hậu đi à dạ người ta đi hai hát hai đời bây giờ mấy nhân trong sáng bây giờ 하지 그라사니기 아니 뿌레나 라이키 마 뿌라니잖아 아도 그 사이나 이런 거 아무것도 안 왔지 floor gap puto no ani puto do 하마 저거 네 롬을 내면 나가네 lấy mỗi cái gì đó nhìn thế này lắm rồi khác cũng vào ai giá đó khá năng dùng sạc khalo dùng sạc mình thì rồi đúng rồi dùng sạc không được sạc đây này nhang khá rất kỹ ai giá đấy ông mga taru taret nipan mapan ade arman sa kia pak mapan nong ni lah mani punong di sape pak jadi campur asal lepas kan kan berapa ini itu tangsen di sana situ sini nampak ada dia lo kalau kayak orang pring sih nah itu kun gerdi kun gerdi pacar nih kun berarti nomor kakulak pun dipai ini mangani bro nama saya apa jauh apa jauh belum masalah ini meja nak ngang kata kunci
คนที่ใส่ตัวอะไรนี่เชีย ใช่ปะ ใช่ป่ะ น่าจะใช่แหละ ฮะ โอเค เอวกะ อ่ะ อะไรเนี่ย รู้ใจแหละเราเคยดูมาที่ใจฉันนำใจตรงกูพี่ใจคำเป็นชื่นใจที่มาครั้งกูพี่ใจรู้ใจก็บ้าเปล่า อันเดียวแล้ว aduga thong sam le sige kami simba kami tarang siya tay pa le na tay du si yung ida thori dok siya lamda makha ta pan na ba hadi pu ngam dre ba ôi mà có sống tốt giàu đó quy xe này bị ไก่ปวด khá bẩn anh ăn kháng rồi mà không ngày ta ra thì mình sống đây gì เพราะตั้งแต่มันตัวยากเลย à tôi lấy món gì nữa jam chả rồi à tôi lấy mà bà đấy gari mà nên boleh halin ini อะไรเนี่ย hay là khơi tỏi đi foto mà tầm gian thôi lắc ra nó bảo dù thế này bằng đẹp Kaya hindi, pinam sila sa kasi. ai à Ah, ở mà xem mà phẩm đạp bên trời rồi mà đạp gay lap sa na dyan. Kasi mo di, kapsan ka lang ko tawra ka so. Kapin tawra ka, taban sa kim di, yung pen di gay na hapa dyan. Sang ba dyan? Sim abin ng may gantaro ay ba? Hindi mo bito terus. bây giờ không bình cái gì ăn ngấu bì đó ăn ngấu bì là tao làm gì à ở đâu đi mà này ăn tao quên nhỉ ở đây này là cũng có nó thùng cùng gì này Chaan po la. Supayan mo sa. Direct niya ba? ăn nuôi pisau ya Urong tanga pa ka. hả Pamoy ng dalang. yam yam da bisino sa kong ka tar haw da ba yum da thabak se hingol se akogi maitei charau ba akogi market tarik tarama pandadi alu ta lagani aduga hawai thak
ꯃꯄꯨꯡ ꯐꯖꯅ ꯐꯥꯔꯦ ꯑꯗꯨꯗꯒꯤ ꯀꯣꯕꯤ ꯐꯨꯜ ꯐꯖꯔꯛꯑꯅꯤ ꯑꯗꯨꯗꯒꯤ ꯇꯤꯜꯍꯧꯗꯤ ꯇꯤꯜꯍꯧꯒ ꯆꯅꯝꯒꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯐꯥꯔꯁ ꯋꯤꯛ ꯑꯣꯔ ꯃꯤꯗꯜ ꯋꯤꯛꯀꯨꯝꯕꯗ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯂꯣꯛ ꯈꯤꯇꯪ ꯂꯩꯕꯁꯤꯗ ꯍꯥꯏꯗꯤ ꯅꯞꯇꯤꯟ ꯈꯤꯇꯪ ꯇꯧꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯗꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯌꯥꯎꯁꯪꯒꯤ ꯉꯁꯤ ꯅꯤꯅꯤ ꯁꯨꯕ ꯍꯨꯝꯅꯤ ꯁꯨꯕ ꯃꯔꯤꯅꯤ ꯁꯨꯕ ꯃꯉꯥꯅꯤ ꯁꯨꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯒꯥꯔꯤ ꯀꯟꯅ ꯊꯧꯕꯤꯒꯅꯨ ꯑꯗꯨꯗꯒꯤ ꯊꯥꯕꯜꯁꯨ ꯃꯇꯝ ꯆꯥꯅ ꯍꯧꯖꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦꯜꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯁꯤ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯎꯁꯪ ꯑꯃ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯖꯦꯟꯖꯔꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯏꯐꯔꯦ